Manipur gi ngamkhai kaiba yaroi Manipur da Article 371 Clause A chanaba yaroi haiduna Khwairambal kaithil yauna Imphal mayolda leiba dukan amadi lalol itiki mafam sing thong londuna protest tawkhre Manipur gi ngamkhai hek kairakpada achoba National Party ni hariba Congress amasung BJP na daita pugadabani haina Janata Dal United Manipur State Unit na hairi Manipur gi ngamkhai manghanaba amadi thugainaba hotnariba si BJP amadi party asida chatminariba political party singna thokhanbani haina MPCC gi spokesperson Joykisan Maral sirakli Fact Finding Committee da Independent Member Happy Naba Center da Tanage Haina Chief Minister na Fong Dorakle Masina Thabakta Onthoraklabadi Inquiry Loijiba Fauba Khongjang Handokpa Yabagi Thibam da Laiwe Haina Musuna Hairi Amasung Assembly na pass tawkiba the Manipur People's Bill 2018 da yauriba BSA 1951 asidagi hongba yaroi haina JCRPS ki maikadagi akanba wafam thamlakli Mayam Bukurumzari, Adom Ningbibs Impact News ni Aidina Thinguzamna, Hose Punja Sifaubugi, Maru Pausi, Miam the Pizari. Manipur gi Ngamkhaida, Singnarakliba, Indian Art Constitution ki Article 371 Clause A, Chatna Hanaba, Honarakagi Mayokta, Akom Loop, Kanglal, Mai IPSA, KSA, CLK, KIL, IPAG, Pandamgi Apunba Committee na Lautokibagi Matung Inna, Khwairambal kaithil yauna Imphal mayolgi manung da leiriba dukan amadi lalol itiki mafam sing thong londuna protest tawkhre hairiba khongjang asi ngasi ayuk anganbadagi numit chungba pung 12 fawba chathaki khongjang manung da kaithil fambi amadi dukan phamba singna sinthalep naki kaithil da milakpagi chang hanthanaki Imphal West ki SP yauna mashing yamlaba police personnel singna pamdaba thodok thok tanaba ayuk anganbadagi hauna ningthina ngak senki Sinthaleptuna Changsiliba Khongjang asigi saruk ama oina Khwairambal kaithel fambi singna Manipur gi ngamkhai kaiba yaroi Manipur da Article 371 Clause A chanaba yaroi India lenga ki Kanglup naiba thawong lepu long lip Manipur MLA humphuna Manipur gi ngamkhai kaihandanaba assembly da warip lau haibana chingba kholau kya lauki Kaithel fambi singna Sinthaleptuna Changsiliba Khongjang asiga mari leinana Kangla maigi president Y Lairik Leimana haikibada India government na Asian IM themna bohotna bada Article 371 Clause A chatna bohotna riba asi Manipur gi ngamkhai mache tana thugaina bohotna bani khongthang asi handoktrabadi English supna amagi June gi tang 19 dagi henba khongjang lakani Manipur gi MLA humphuna su pham khaktagi khanduna leiganu ngamkhai kaihalloi haibagi warop assembly da amata oina laugadabani ngamloidaba oirabadi pham thaduk piu haiki loinana pauna kaithel thangal kaithel khoyathong nagamapal uripo ki mafam singdasu Article 371 Clause A gi mayokta dukan amadi kaithel thong londuna protest chathanaki Sarkar paibiri bapuna mana kutak ta assembly phamaga madu satna hallo oyena lauthok pidri phawdigi akhoi irang loiba nai roi Bharat Sarkar na Manipur da leiba phuruk khudingmak tokhai na madu hapsalak pataragadi Bharat Sarkar da yari gai khongjang kaya changsangi gani akhoi tokhai ta base akhoi khatana ta ran ti tawriba khudingmak se tokhai ta ba law haina ani koina masigi matang da moisu phirep chap chaba law haiba da ti punamak su hairaga hairiba yekse ngasigi ada phami ba parliament phamse asisina lauthorak pa yaroi Manipur gi assembly na tang tara tagi phamga doriba mifamse asida sapchaba phirep law da bataragadi Manipur da ranti wala amatta Bharat da tilhallaroi Article
371 Clause A Manipur sungchat chatnaba yaroi masi chatnaba matamda Manipur si machet tana kaigani Manipur kaiba haiba se June 30 misimina kayamam thokre aduna masidagi henba akanba ihau lakani assembly sida article 371 Clause A se pukhatana masi channa danaba warep lawbiyu masinga moidawbo oiragana MLA humpumak pham thadokpiu Manipur Indian Constitution ki Article 371 Clause A haiba article asi chanaba yaroi haibi wafam dengarang Manipur da leiba tongan lup nipana Infal ki khwaramon kaitel masung masigi akobi da leiba dukal amasung lalolitik tawpham sing thonglon dena miyam khojang chansim biu haino appeal to boleki appeal to khiba dugi matungina khwaram kaitel amasung masigi akobi da leiba dukal che hoji phawpugi oinadi Nomogi oiba sitha leptuna khongjang changsinari miya mamang do uriba asumlaba khormai kaitenge saruk asida hoji popham phambi sing yauna mukhalam take popham phamdra khongjang changsinari loirina khongjang asin maram oiraga miyamna mafam sida laktuna pot leiba amasung yonbagi thaba mukti chathaba udri ningsingba yabudi Manipur ki chief minister nongthombam birena Manipur ki saktam kai gadab leiraga di masa mu pham thadokuna yangi mang thadu sijagani haibagi wafam phongdop laikhrabani loina lakadoriba Thasigi tarik tara trukta Manipur State Assembly ki akhanaba mifam kauduna Manipur ki ngakhai kairakpa yauna tonga issue sing khananaba warep laukrabani hariba Assembly mifam sida Manipur ki ngakhai kairaktabagi warep MLA humpuna warep ama lorkadra haibadu ki thajaba Manipur miyam da leiri loina lorkadra warep tugi matungina Manipur da leiri ba tonga lulusina karamba khongjang changsila kadage haibadu su miyam khoran ngari khwaraman kaithen dagi Camera person Sapam Henry Galoina Pogdum Zariba RC Mangangsa Impact News Imphal Wathak ama hek thoklakpada political party sing changsinduna politics ki oiba khudong chaba launaba hunabagi chatnabi ama leiriba si laibak thibani Manipur gi ngamkhai hek kairakpada achauba national party ni hairiba Congress amasung BJP na daita pugadabani haina Janata Dal United JDU Manipur State Unit ki president Han Khanpao taithul na phongdorakre Hatada laiba JDU gi loisangda pangthokpa paumi singa unabada taithulna aikhoidi laibak miyam ningbani matagum Congress MLA sing Delhi da chatuna Manipur University gi matangda wari saruba adugi kanab asi karino center da taknarubagi mahutta state asida laingak pairiba BJP na luchingba laingak asiga punna wari saduna laibaki oiba wathok sing loishinbana chumdabra amadi center da taknarabasu punna takminabana hena lumgadabani wathok asida natana Manipur gi ngamkhai kaiba yaba wathok kaya ama lakliba asi haujiki laingak khaktada taishinaba yaroi Congress na chahi kaya laingak chupli pairingai matamdagi hauna vote phangnaba haiduna ngaihaki yanaba tawbadagi wathok oirakibani Nakalamaromda Rajya Sabha gi Deputy Chairman gi fam gidamak pangthokiba mikhalda party asigi National General Secretary oibatanatana North East in charge su oiriba MP Harivansh Narayana mai paklakpada JDU MSU nasu thagatpa mati nungaiba phongdorakli matam kharagi mamangda state asida Harivansh na laklamba matamda lamdam asida pangthokadaba makhal khudingmaki mikhalda JDU na mirep thadokani haina lauthoklamkiba laikre Luchingba asibu oknaba JDU MSU gi Mihut Singh Harivanshpu unaba chatuna mahakpu state asita purakani state asigi oinashu party asi nongmanongmagi mang thana changsilakli Harivanshna thamlamba wafamgi matung ina lakadoriba MP Mikhal asida party asigi mirep thadorakpa yabagi chauna mamitare haiki ngasigi thauram aduga mari lenana JDU Youth Conference da saruk yaruba state unit asigi youth ki president amasung general secretary bu party asigi thomi singna harau tayamna oki National Party singsina hekta state ki ayaba kaya ya hangaga su phare hangdra su phare hai hek tori base masi hek toba matamda National Party sing ye party mi na state ta ruling oiba matamda moi ngang bangam dia se hojik kaino ma ekor ma sign torba matamda aina ekai khumna jaraba honorable chief minister N Biren sina karibu hai bangam dori ma resign toba ngam ngatro likewise before him in the previous government, in the previous years, toba matamda sida leadership amana masi todo already ay asumay na togani haidura mayam thogan nabagi oina sacrificial karibu taba leirabra leido manbra
जनता दौरनदी मधु थाजबा लेते मरमदी मतम दुगी वोट फंगनबा सरकार अमुक पाइबे जानरबा SOO केनो गजरारो NSN IM ceasefire वोट फंगनबगी तौरमिनी अदुना कनादा मणिपुर हेक कायरक पतारगदि कनादा ताइनबा गदगे हाइबा कांदा JDU मणिपुर फोंगदोक चरी कांग्रेस सरकार कांग्रेस का BJP ना दायित्व पुनम पूजगदौनी मणिपुर की ngमखै मांगहनबा अमदी थुगाइनबा होटनरिबा असि BJP अमदी पार्टी असिगा चटमिनरिबा पॉलिटिकल पार्टी सिंगना थोहनबनी हाइना मणिपुर प्रदेश कांग्रेस कमिटी की स्पोक्सपर्सन खुमुकचम जोय किसन चार्ज तौख्रे ngasi BT रोता लेबा कांग्रेस भवनदा पौमी सिंगा उनबदा खुमुकचम जोय किसन फोंदोखिबदा कुमजा इंग्लिश सिंगनी तरागा तरेतगी हौदुना इंडिया गवर्नमेंट अमदी एनेशियन IM अनिगी मरक्ता लैनरिबा यानाचे फ्रेमवर्क अग्रीमेंट असिगी वाफम मियामदा खंगहल्लु हाइदुना MPCC ना सिंदुना केंद्र कयादा वाकत मिफम फमदुना डिमांड तौखी अदुबु कांग्रेस पार्टी ना स्टेट असिगी अपुनबगी सक्तम काइबा यारोय हाइना चंगसिन फिकिबा खोंजंग अदुबु हौजिक लैरिबा लेंगाक असिना मथौ लैतदुना तौरिबनी इशू लैतदुना इशू थीरिबनी हाइना लाना पाउथोखी अदुबु ngасidi फ्रेमवर्क अग्रीमेंट असिना मरम ओइरागा स्टेट असिगी अपुनबगी सक्तम अमदी ngमखै मांगलकद्रा हाइबगी मिपाइबा मिपुम खुदिंगमक्ता लैरे लोइनना हौजिक लैरिबा लेंगाक नसु मिपाइबा फाउरे हाइबा मियामना खंगले नाकालामरोमदा स्टेट असिदा लैरिबा मियाम असि बन ब्लॉकेट पामदे अदुबु स्टेट असिगी चीरबा तांकक असिदा सात्र नहारोल मैरा पाइबी सिंगना मसागी ओइबा अचिनबा कया थादोक्तुना लंबीदा थोलक्तुना खोलाउ लाउनरकली लुप कयाना बन ब्लॉकेट तौरकली करिगुंबा हौजिक लैरिबा लेंगाक असिना लमदम असिदा लैरिबा इशू सिंग असिगी दायित्व लौजगे हाइना थौना लैना चोंथोरक्लबदी मियामगी इहौ असि अदुमक तोखिनी हाइना स्पोक्सपर्सन असिना फोंदोरखी मणिपुर थुगाइगनी हाइना सिंगनरिबा पार्टी सिदी BJP अमदी माग चटमिनबा पार्टी हाइबसे मसी खंगबी कांग्रेस पार्टी ने इंटीग्रिटी का कंप्रोमाइज अमत तौदबिदा ख्वाइदगी मरु ओइबसे अखोइगी स्टेट से कनबनी हाइदुना कोई ओपोजिशन द फमलगसु मणिपुर काइगदबा कांबु अमतगा अखोइ थबक तौरोइ हाइदुना मसी चथरखी ngasimak hayengmuk lauthopiuna अखोइना दाई लौगे खुदिमक्ता दाई लौगे सेंटर की पालिबा श्री नरेंद्र मोदी सरकार की दाई लौगे मणिपुर की फिवम कायगदब करिगुम एमता लाहलोयना लाउथोपियु करिगिदनो अखोइना प्रॉब्लम थोक्तोइसे ngasi मणिपुर इमा मैम नुंगनांगदना ngasi चटलिबा मणिपुर सीएसओ ऑर्गेनाइजेशन मैम पाखतना चचरिबा नुंगनांगदा ngasi लेकाय लेकाय खुदिमक्ता मैरागी रैली सखलइबा मसी करिनो बीजेपी सरकार सिन थोन बनतबरा ngasi paugi mifam aduda saruk yakiba MLA ke Ranjit na phongthokibada Manipur gi apunbagi saktam thugaina ba honariba si NACN IM ni haibasi mipum khudingmak na khangle Manipur thugaina ba honariba BJP amadi NACN IM di senyek amagi tongan ba mamai ni haina MLA ke Ranjit na maral siki Nakalamaromda Chief Minister Nongthombam Biren gi anoba lengak okpagi thauram ukrulda pangthokpagi thauramda Chief Minister da thauram adu sil langba singi maikaidagi pikiba memorandum da yaukiba India government amadi NACN IM anigi marakta lainariba framework agreement support taubiyu loinana National Highway Protection Force thambiga no haiba wafam gi matangda numit adugi mifamda Chief Minister na sengdokidaba loinana isu adugi matangda tumina laikiba aduna hauzik lairiba lenga asina Manipur gi apunbagi saktam थुगाइबा यारब्रा हाइना के रंजितना वहंग तौरकली मणिपुर थुगाइनबा मवोंग अमा नत्रगा मवोंग थुगाइनबा सिलिबा NACN IM सिगा BJP गदी पैसा अमगी ममाय अनिगुंबने अदुना आदा सेंटर गी याका येंगा गायरगा लैरिबा सिगी सरकार से मसिन सुम मतम सांगना लैरबा मणिपुर काइबदि सोइद्रे हाइनिंग हेबा याम सोलेबा डिसीजन लौबंगमदे असेंबली फमिंगैद खन्नसेदी यादबा किरकपदगिरा खंगकपदगिरा स्पेशल सेशन ने कौरगा स्पीकर लेतब मतमदे असेंबली फमनेना कौसनबा सिबु लुग्रबा सुगी टाइमिंग सिदा समाइना तौबसे अखोय मणिपुर प्रजा से सिकसु लेतना खनबगी मोंगदा खुद पावर पाइरे गायन पंगतौ तौबा मानबा बसि तुंग कोइना चटपा यारोय अपुनबा मणिपुर की दमा कांग्रेस ना हनबा लेतना खोंफम चेत न लेपली हाइना ऑपोजिशन लीडर ओक्रम इबोबिना थाजबा पिरखरे थाजबा सिंगसी UCM अमदी अमुकोगी मिहुच्याउना इमा तरुकना लुचिंगबा टीम अमना कांग्रेस बावंदा मेमोरेंडम पिशिन बचंगबदा फोंदोरखिबनी
framework agreement ki warol asengba khanghalu wathok asigi matangda special assembly session kau amadi political party mayam punsinduna territorial integrity kaidanaba center da takshilu haibagi demand da pikiba memorandum adugi matangda ibobina congress ti hanadagi hauna framework agreement asi miyam da khanghalu haina takshinduna lai haina fongdoki English ani supna amagi June gi tang taraga nipan su BJP na panba matam da thokibani adubu Congress ti ngasi fawba apunba Manipur gi damak leptuna lai lepsu lepkhini haiki Nakalamarom da civil society organization singna karigumba framework agreement ta Manipur gi territorial integrity kaihan batarabadi BJP amadi Congress na daita pugata bani haina fongdokiba adu akanba maongda ex deputy chief minister Gai Khangamna condemn tauki Mahakna English ni taraga mangagi August kitang ahumda Asian IM amadi center ki marakta tuminna sign taukiba adugi warol khanghallu haiduna Congress na ngasi fawbada takshinduna lakli adumakpu handak haukiba assembly session dasu lamdam asigi issue kaya khananaba matam piu haibada ruling party na matam pi kide haina nungnang basu fongdoki adum oinamak CSO singi warep amadi territorial integrity ki dama Congress ti khongpham chet na lepkani haina thajaba piki Apa yang pun susah lagi awal bila tak senarusi masih politicalized atau komisi ini kan hasil benar. Apa politics ki advantage lagi hanya tahu zaman nanti kudung sahabat lagu nanti. Apa Manipur sekali mau thokat dah orang urang akiu poe. Apa pun nama saya kompon cek lebih nak kan masih nak thokat sih nanti dia kau. Ihe habis nanti habis ya nong nabi BJP party BJP government lagi government sana. Karim nadana Istauti na Congress party se thaulaitar thauthi ni mar akoi polamo interest ne Manipur interest sobaya de hatin mase akoi Congress party de ki nate akoi puna makine ba imamen singna adu civil society ma ya ta do in one voice ngai be mase akoi kholau se akoi kaman no be kholau te puna nga ta se BJP su saka pai to yobi se ya ba nai de Article 371 Clause A Chatnaba Yaroi Haiduna Kumbong Bazar Amadi Tera Bazar da Miyam gi oiba wakat mifam phamkre Committee of IPSA Akomloop Ipak Pandam Kanglamai KIL CLK Amadi KSA gi micheng makhada chathakiba wakat mifam aduda saruk yakiba apunba maitai Leima Maira Paibilup Manipur gi President ke Guni Leimana India government ki Kanglup naiba thausil yaningde miyam gi hul khangna lengak na thabak tau karigumba lengak na miyam gi apamba matung ina thabak tau daba tarabadi miyam gi oiba akanba khongjang lakani haina lengak ta cheksilwa thamki tungda horaiba isa isu mayam je yelongai saktam mangba taragadi kari woigata ge haibasi Manipur go mena khanbiyu tungda horaiba isa isu mayam je tungdu laitana lehauna bagi damakta ngasi Khumbong Bazar asida akhoi dharana phamjabani aduga loina na tungda sigumba dharana de henba Imphal West 1 gi konongjam kendri Maira Paibili singaya kaya horaktana hanga staik tawrakani haibasi akhoi gi wasangni Emsu Thobal District Committee gi micheng makhada ngasi masing yamlaba mahairoi singna National Highway chamaga supna ani Imphal More lambi paringi Thobal wangmataba mapada human chain semduna Naga Peace Talkie Framework Agreement na Manipur da hiram amatada akaiba piganu haina kholau kaya lauduna khongjang changsinkre ngasigi khongjang aduda Manipur gi saktam kaiba yaroi Framework Agreement na akaiba piba yaroi haibana chingba thapa placard piki yauki Amaromda Thobal College Students Union na silaga ngasi college asigi geta wakat mifam phamduna Manipur University gi VCAP pande lauthou MU da mahosha gi phibam hanjal hallu haiduna khongjang changsinkre Nakalambaromda Framework Agreement ki mayokta UCM na changsilakliba khongjang asibu saugatladuna ngasi wangjing kaithel fambising amadi Thobal ima kaithel anina khutsamnaraga wakat mifam phamkre hairi Modi lenga ki mayokta CPI Manipur na sinduna tha asigi amadagi lamdam asigi mafam khudingda changsilakiba khongjangi saruk ama oina ngasi Bishnupur khwairakpamda leiba
Open Bhavan Miyam Gi Oiba Khana Nainabagi Mifam Ama Pangthokri Mifam Aduna Framework Agreement Manipur da Chatnaba Yaroi Manipur gi ngamkhai Myanmar da Pithokpa Yaroi Manipur University ki VC AP Pante Khudakta Lauthokuna Mahiroi Singi Punsi Kallu Citizenship Amendment Bill Chatnaba Yaroi Haina Warep Lauki Naga ki framework agreement se ngasi bawta miyam kanande yana da tawin ni August ki tarikh hum so kisi ni gar modi ki yum dere ba ene shinga sui tonga ra haro mukna diri to television do roido ho bine ko naga sare upagana Narendra Modi manna moi gi apa bu thunga do ne matuda naga framework agreement namat sui tonga lesi modi yana ko apam du kari kari du di Vishi Pandegi Mathakta Inquiry Chathanaba Semkiba Fact Finding Committee FFC da Yauriba UGC Amasung MHRD gi member ani asi lauthokuna Independent Oiba retired VC na chingba Mioi Hapinaba Center da Taknage Haina Chief Minister na Wafam Thamlakli Wafam asina thabakta onthoraktuna achumba inquiry chathanaba hotnaraklabadi Manipur University community na changsiliba ihawasi inquiry matam loidriba fawbadi khongjang handokpa yabagi fibamda leire haina Manipur University Students Union Musugi President M Dayaman na phongdokre Wafam asi ngasi lengaki maikaidagi Chief Minister na luchingba Cabinet Minister Singh amasung Manipur University community oiriba Mushu Muta amasung Mushagi Mute Singha Chief Minister Secretariat ta unaruraga mapan thorakpada phongdorakhibani Paumi Singha unabadu da Dayamana inquiry Chathanaba Semliba Committee asi independent body oina MHRD na tharaktriba makhaidi Manipur University community da changsiliba khongjang handokpa leiroi haiki Mahak na makataraduna Chief Minister, Deputy Chief Minister amasung Cabinet Minister Singh yauna pangthokhiba mifam aduda VC gi mathakta inquiry chathariba matam asifawbadi hauriba ihau asi handoktuna haidoktana leiriba exam result sing haidoknaba nakal kayadagi miyamna thamliba wafam sigi matangda kupna khanaki Manipur University community na taliba demandi inquiry asi Commission of Inquiry Act 1952 gi makada chatna hanba amasung pande da piriba lip asi inquiry ga mari leina hanba haiba sing asini haina mahakna phongdoki Lairiba inquiry committee se chapchana independent oire habagi wafam se yam clear oina akogi MHRD dagi tholok tri phawdi akogi khongjang asida hanari lairiba course se anumak chatha jagani loinana masi tawra matung stage da su akoi ketare examination ke ga haidopugi wafam sima akogi site gi adum tahonjar matung stage da vice chancellor AP Pandey se lautok tri phaw akoi khongjang sidi makhatan anumak changsin jagi ni loinana hariba tanja asida akoi examination sing haidok pado yarna bagi akoi hojiki simulaba ketare matam khara partially akoi khongjang se handokpagi wafam na akoi khana jabani maram sa akoi khongjang se mapung na handokpai wafam do madi tawjakira MU gi wathok asi loisindriba fawba tha sigi tang taraga mangada pangthokadoriba Independence Day gi thauram yauna lengak na sinba yauna thauram amata mahairoi singna saruk yararoi haina mahairoi singi loop MSU MSF KSA amadi SUK na pullaga semba Joint Students Coordination Committee JSCC na haikre ngasi kwakaithel da laiba amuko gi mayai loisang da pangthokiba paumi singa unaba amada JSCC gi convener NG Milan na hai numit humbudraga humdoini suraba Manipur University gi wathok asida India amadi Manipur lengak ani na ngasi fawba thamoi sengna thabak tawdri Manipur University community bu lana uhannaba oina hotnaduna leire masina maram oiraga lamdam asigi mahiroi lak amaromgi career asi mangba yana leire khunai amagi tungi laibak lep kadoriba mahiroi singi punsibu karishu leitana khanba lengak asina silakpa Independence Day yauna thauram amata saruk yadanaba fireb asi laurakpani JSCC na changsiliba khongjang asida lamdam asida leiriba school college singi mahiroi khudingmak nasu saugatpiu Masina khunai sigi tungi laiba clip ka doribani haina phongdoki India gi Independence Day pangthok nana ba government na chaw chaw ba
सेंफम मैम कायथरे हारगा तोंगान तोंगान बा कॉलेज सिंग इंस्टीट्यूशन सिंग हाई स्कूल सिंग हाई सेकेंडरी स्कूल सिंग दा इंडिपेंडेंस डे ऑफ इंडिया से पांगथोकना सेम सारी बसे अखोई जेसीसी की माइके दिगी मणिपुर की महिरोई कम्युनिटी दा मसी अखोई सपोर्ट तौगुमसी इंडिया की इंडिपेंडेंस डे पांगथोकना गवर्नमेंट ना चौ चौबा सेंफम मैम मणिपुर यूनिवर्सिटी की वाथोक लोइशिलु अमदी एपी पांडे लौथोउ हाइबगी डिमांडा इम्फाल दा लेबा कॉलेज कयादा वाकत मिफम फमख्रे कॉलेज की महिरोई सिंगना चथाखिबा वाकत मिफम अदु ऑल मणिपुर स्टूडेंट्स यूनियन एमसु मणिपुर स्टूडेंट्स फेडरेशन एमएसएफ डेमोक्रेटिक स्टूडेंट्स एसोसिएशन मणिपुर देसाम कंगलेपाक स्टूडेंट्स एसोसिएशन केएसए स्टूडेंट्स यूनियन ऑफ कंगलेपाक सुख अपुनबा इरेबा की महिरोई सिंग पांगलुप एम्स की मीटिंग मखादा पांगथोखिबनी वाकत मिफम सिंह अदु मणिपुर कॉलेज मॉडर्न कॉलेज बोधचंद्र कॉलेज अमदी इम्फाल कॉलेज दा फमकी मखाताना हयेंग डिस्ट्रिक्ट अतोपगी कॉलेज सिंह यावना वाकत मिफम चथगनी हाइना थाजब याबा पाउना हाइरी था अनी चुपना तसेना छात्र की पुंसीबु हेक्तम मनिंग मांग खंगदे ओली पांदे अथु मतम लौथोकदबने सिवे लौथोकत्रगदी तसेना अखोय नगी जथजे प्रदेश दगी जो हेना तसेना सिदेना अकन मोंगदा जथजरकनी मरा असेंगदो खंगल लै एबी पांदे अथु मतम तांथोकपिगो सेंगना अखोय मणिपुर दगी तसेना अदुगा मणिपुर की छात्र सिंगसिगी तसेना असेंग मसक्तो अमुतंदी लाहनबियो तसेना मणिपुर यूनिवर्सिटी की वाइस चांसलर प्रोफेसर एपी पांडे लौथोउ हाइदुना मणिपुर की तोंगान तोंगान मफमदा लेबा कॉलेज सिंगदा वाकत मिफम फमख्रे ngasi मणिपुर कॉलेज स्टैंडर्ड कॉलेज बीरमंगोल कॉलेज कक्चिंग खुनौ कॉलेज मोइरांग कॉलेज थौबाल कॉलेज दा महिरोई सिंगना वाकत मिफम फमकी एमसु एमएसएफ देसाम केएसए शुक अमदी एम्स की मीटिंग मखादा पांगथोखिबा वाकत मिफम अदुना मणिपुर यूनिवर्सिटी की नॉर्मलसी पुरकनबा प्रोफेसर एपी पांडे लौथोउ हाइना डिमांड तौकी मणिपुर यूनिवर्सिटी की वाइस चांसलर प्रोफेसर एपी पांडे फम लौथोउ कॉलेज सिंगी सेमेस्टर एग्जाम हाइदोउ महिरोई सिंगी पुंसी कल्लु हाइदुना ngasisu इम्फाल कॉलेज की महिरोई सिंगना कॉलेज की गेट ममांगदा ह्यूमन चेन सेमदुना खोंजंग चंगसिनख्रे मणिपुर यूनिवर्सिटी की वीसी सिंदबदगी मणिपुर यूनिवर्सिटी हांगदोकपा ngamdabani मणिपुर लेंगाकना थेंगलबदा अगस्त की अनीसुब चयोल फावबदा कॉलेज असिगी सेमेस्टर एग्जाम हाइदोकनी हाइकिबा वाफम अदु ओइथोकलोइदबगी मवोंग उरकपदगी ngarangdagi कॉलेज महिरोई सिंगना खोंजंग चंगसिन bahuraki हाइरी एमसु एमएसएफ केएसए देसाम एम्स सुकना मणिपुर यूनिवर्सिटी की वीसी एपी पांडे लौथोउ हाइना चंगसिलिबा खोंजंग असि सौगतलदुना ngasi बिष्णुपुर डिस्ट्रिक्ट की मनुंग चनबा नंबोल एसके वुमेन कॉलेज की महिरोई सिंगना वाकत मिफम पांगथोखरे नंबोल सावल लेकाई कम्युनिटी हॉल दा पांगथोखिबा वाकत मिफम अदुदा एसके वुमेन्स कॉलेज की जनरल सेक्रेटरी वाहेंगबम नंदरानीना मणिपुर यूनिवर्सिटी दगी वीसी एपी पांडे लौथोउ हाइना चंगसिलिबा खोंजंग असिदा ngasi फावबा लेंगाकना महिरोई सिंगी खंदना वीसी लौथोक्तना थमलिबा अमदी मसिगी इरांग असि लोइसिनद्रिबा असिना ताकपदी वीसी पांडेना मणिपुरदा लैरिबा महिरोई सिंगदगी हेना लुमनी हाइबसिनी लेंगाकना वीसी पांडे लौथोके हाइब्रा नत्रगा मणिपुरदा लैरिबा महिरोई सिंगी पुंसी मांगहनगे हाइब्रा हाइना वाहंग तौबगा लोइनना लेंगाकी पुकनिंग चिंगसिनकी मिफम अदुदा पुन्ना महिरोई बुद्रारोमना सरुक याखी अमरोमदा ऑल ट्राइबल स्टूडेंट्स यूनियन मणिपुर आसमना मणिपुर यूनिवर्सिटी वाथोकना मरम ओइरगा यूनिवर्सिटी असि नुमित हुम्फुनी हेलबा फावबा हांगदना लेबगी मायोक्ता कौकिबा पुंग निफुनिपानगी चिंगी डिस्ट्रिक्ट सिंगी जनरल स्ट्राइकना मोरेदसु चाउना अकाइबा पीख्रे जनरल स्ट्राइक असिना मरम ओइरगा मोरेदा लेबा बैंक पोस्ट ऑफिस सिंगसु थोंग लोइना लोनख्रे हौकिबा हिंग नोंयाइदगी आसमना कौकिबा पुंग निफुनिपानगी जनरल स्ट्राइक के एसओ मोरेना सौगतलदुना इम्फाल मोरे लंबी नेशनल हाईवे नंबर 4 सुपना अनिदा लंबी थिंकी इम्फालदगी मोरे तमना चंगलकपा गाड़ी कया अमा कोंदोंग लाइरेंबी चेक पोस्ट ममांगदा खामहंदुना मियोय कयाबु खोंगना चलहनकी
July ki tang kun ghamdoida Manipur Legislative Assembly na pass tawkiba the Manipur People's Bill 2018 da yauriba base year 1951 oiriba asidagi hongba sugya yaroi haina JCLPS ki maikidagi thamlakli ngasi segaro talaiba JCLPS ki officer Paumi Singha unabada JCLPS ki convener Yumnamcha Dilip Kumar na phongthokibada pass tawkiba bill adu lamdam asida khundaminariba furup pumnamakna yanaraga pass tawkiba bill ni Thangal Bazar dagi non Manipuri kharaga Ziribamda Leiba non Manipuri Kharagana Home Minister Unaruraga base year 1971 oiragani haina Home Minister na phongdoraki haina aranba pau sandopasi laibak thibani haiki bill adugi matangda karigumba semdokningba amadi hapchiningba leirabasu JCLPS ta hana tanafam thoi adubu base year 1951 dagi hongbadi sugya yaroi haiba wafam thamki Mahakna Makhatana Manipur Population Commission Semnaba English Singani Taraga Mangagi Matam Adugi Lengaka Yanakibani Adubu Hausik Fauba Tabakta Onthokpa Leitri Anoba Lengak Asidasu Ultimatum Ama Pishinduna Mamangi Lengaka Yanakiba Miyamgi Oiba Thaurang Sing Adu Paikhatnaba JCLPS na Makhatana Hotnaragani Haiki Nakalamaromda Assamgi NRC gi draft list thokraba tungda lamdam asida mitop kaya changlakpa yaba maramna JCLPS na sinduna lakliba Asi amuka hena ahenba miching changlagani lengak nasu paikhat payaba thabak paikhat piyu haiki loinana parliamenta Citizenship Amendment Bill 2016 asi pass toba yaroi haina state government ki firep lauthok piyu haina su Yumnamcha Dilip Kumar na makhatana lengaki pukning chingsinki hairiba 1951 bejer oiba si tarai no eropanate masi miyamgi apun bo kholau dugo lena na changsal lakbaga miyamgi wakhalona si punna Manipur state government thammaganda beja 1951 si oirakhibani na tarai ne heta hojik to hongdo haraga yagada ba sununate hai beje state assembly na pass akriba bill na se hojik governor da action launa bagi damga thami asigum bagi chairak sai si da governor da natragan india gi president da wakhal ani thongna na bagi masida akogi negative impression na pong na bagi propaganda ka tor ko se masi yam laibak thibani masi makoina phana kana laujarasu beja 1951 haibje hongba sungya yaroi hana JCLPS ma ge thami Manipur dagi aspalaw tho extrajudicial execution da laikhidraba TI Satish G Gypsy PH Naubi RK Ranel amasung TH Premgi Mihat Independent Investigating Agency amada sinau extrajudicial execution da Chenaba Indian Army official sing logi chairak piu amadi TI Satish amasung G Gypsy gi asiba hakchang imung manung da sinau haiba demand da ngasisu mihat asigi mayok da same khiba GAC gi micheng makhada Manipur gi tongan ba mafam da wakat mifam phamki Thangmaiban Khomdram Selungba Laikai gi apunba community hall da Lalambung Makhong Takhelambam Laikai semgat sagatpa apunba loop amadi Khongnangkhong Maira Paibi apunba loop ani na sinduna wakat mifam phamki loinana Kaisampat Lairembi community hall da su JAC amadi Poirei itana sinduna wakat mifam phamki baga loinana lambi da lakpa miyam da su chejai kaya yenthoki Manipur dagi Armed Force Special Power Act lokthokadabani masi akhogi maira khudimaki dimani masi gi roinena gypsy amasung mahaka loinana chamina giba miwesing phagibadu khudakta mai memda sinagadabni makhogi lanlan jim khangdriba phawa akhona hanmalaitana khongjang changking ani phijam nawigi matangda mihathina hatok pihaba magi lanlan jim chu athuba matamde bigadabni Indian Army na
आइन सिगी मरुम द चथरिबा अमुबा आइन सिगी मरुम द चथरिबा मियोट मिनै कया से खुदक तगी लेपदबनी हाइबसे मैरा लुपसिंगी दिमानी नागमपा सिंजुबुंग लेरक्तगी जी जितेश्वर शर्मा सगोलबन थांजम लेरक्तगी टीएच सतीश लांगोल लाइमनाइदगी टीएच प्रेम तेरा सयांगदगी आरके रोनेल अमदी थांगमैबन खोमड्राम सेलुंग बलेकाइदगी पीएच नौबीबु इंडियन आर्मीना मिहाथिना हाटखिबा अमदी जी जिलेश्वर शर्मा अमदी केएच सतीश अनिगी असिबा हक्चांग ngasi fauba phanghandabagi thawongbu singjamai tu lilong maira paibi apunbalup silimpalna chirol amada kan yaningdaba phongdorakli ngarang congress party gi member singbu imphal manungda rally chalhangide haiduna bjp na luchingba lengak asibu undemocratic oi haina maral sirakhibaga loinana miyamna kayam kuina lengak asibu thamkhigadagi haina hanagi chief minister oiramba okram ibobina phongdokhiba wafam adu lengak asibu miyamda lana uhannaba ngangba wangangni haina bjp na yamna kan yaningdaba phongdokre ngasi ni taipa chutekta paumi singa unabada bjp gi chief spokesperson professor s tk nahai Congress party na rally chatkani haina thaurangliba mafam sing adu haukiba inglising ani supna amadagi hauna hypersensitive oiba mafam ni haina athingba thamduna laklibani amaromda Congress party gi maikaidagi mari lenaba singda rally chatpagi ayaba pibinaba ai bacherol tharakpa leirabasu makoina rally chatkani haina thaurangliba mafam sing adu nataba atopa lambi singda chatpinaba authority gi maikaidagi su haiki haiba leikrabani Amaromda MG Avenue da leiba Mahatma Gandhi gi mitamda leikat pachatpada lengakna athingba pi haiduna Congress ki maikaidagi maral sireba asi yumpham yaudaba waphamni Mahatma Gandhi gi mitamda leishu katpakhat chatkadaba rally oiragadi karigidamak remove AP Pande haina thaba banner sing rally aduda sijinaribano haiba wahang hangki Hariba rally se quit India movement haugiba adugumba dubu ningsing boina laikat pachatpani hairaga masidi removal of Pande movement oira me rally to sei tara mangat supna shashon torpa congress ki matam se 1819 dagi 1826 pau da sei tare kuntak pa haidana ngasi pau da history da kawya da thodok adutagi hen sathiba sei tara manga kuntak pa haiba shashon adu oidana masing chingam draba mi mayam ama hatpagi tupagi Supreme Court 1528 cases fag encounter da extrajudicial killing the hatpagi case to Supreme Court na thakharak tana tigat na pagi honariba session satharing aita masamang session the minister na leading aita Ravina Amati Sanjit Kwarun Maya da nomin kapna hat ki Manorama gi rape case citizens na masama tanda mai thadana Vishnu Prasad da chijagi ba Robin Hood Maya da smoke bomb capsule lera ga hat ki bani adu ma kangku sing adu nga sidi sorok tholak tana prajanu shiba sadana sarkar uthai ga da bani kyam kuina lehen chige kai bu wahang tawtana nga sidi mu crocodiles tear thadare hairega Manipur Prasad se hanagi How do cow than Misha Chaningi, Minu Namningi, Haibagi, Kolau, Lau, Chapman. Kairau Kendragi Manung Chana Tubamatamda Lambi Tongi Pibam Pagat Hanaba, Pandamda RCC Breach Ahum Sanaba Taurang Lay Haina, Kendrasigi MLA Laurembam Ramesho Nafongdokre, Tongasi Maru Oina Kendrasigi Manung Chana Leba Salantong, Ireima Amadi Lilong Mapada Sagani Hairi, Nakalamaromda Kairau Kendragi Manung Chana, Muslim community na Namna Taba Mapam, Puttaraganipan Pakpa, kilometer kun Sangba Lambi Sem Naba Taurang Sulay Hairi. Ngasi MLA Laurembam Rameshona Urup Salampam Makha Lekai da Leiba Jamaishu Purana Masajid ki Thauburoi Singa Unaki Loinana Makoi Adomda Paikhalakpa Chakwa Thaurangi Matangda Masajid ki Thauburoi Singda Khanghan ki Loinana Masajid Asigi Semgat Sagatpagi Awat Palairiba Asida Mating Oinaba Haiduna Mahak ki Thagi Toloptagi Masajid ki Thauburoi da Khutsinaki Laiva the hizida ayamba I can give a lambi among tab lambi when kale pakuji putaiman pane and sing is also quite Muslim jaga matang the quite young Arab supply scheme malay young queen tormosi giva she's a quite pina but no honor than a maximum honor why among the vida tabo usera mam kutang I mean salam pamasida quite music at Tonga Matenda Yaure Crow Taruka la Kuntama Temutang as I was Madena at the Amaskitan Haida Irema Pada Crow Taruka la Kumdramata Magayareduga Ilong Panda Magatong Yawe she was weekend and I told later and the Hantaki Reni no Hangalapa no Pagiva December Nebel Chida Tabarokanda Jayani Matampi the same Kailusan Biona I Sumana Laku connect the Hanaka Lusan in a plant. Ngasi Kairau Kendragi Manung Chana Salang Tongda RCC gi breach ama saragani haina MLA na Phongdorak pada
Jamaishu Purana Masjid ki President Muhammad Nazam Uddinna apen bafongdoki. Mamangdagi Lairaklaba thong ahaibi asigi phibam yamna phatabana maikai adomda lairiba miyamda awaba kaya ama mayoknabani haina Muhammad Nazam Uddinna fongdoki. Ngasigi thauram aduga mari lenana MLA Rameshona handak ikui kuidana ichauna yum amang ata thokhan khraba kiamgai awang lekaidagi Muhammad Hakim amadi Muhammad Imtista lupa lising kun gi mating pikhi. Lai kurumba hantu aga miam hal manga tara loinana lairiba mayam siga ongtang di punna phamina se haibi bedagi ekhoi ngasi gi phambi ri besna nauk chingchi phamjabane adu iroinana ngasi chana angamba ikhang khangodana angamba mateng pamgi be hangai lektana thagaje aduga maraktana ai samaksi tasingbadi ai chai kunithoi ai sa yaugde adu isa yaugda si manungda ai adugi matung di isa ni khak yaugde adugi poto ai ngonda harau chi tungoina je uji thong se tender tawre haiba sirai haine ngai leidana adugi mategi MLA sahib se matam lai khibik da mangoloi bi haibe wafam dina aroi boina I thamjage Kairau Kendragi Manung Channa Anabana Maram Oiraga Pamungdagi Haugat Kankat Ngamdraba Mioi Marida Kendra Sigi MLA Laurembam Rameshona wheelchair Kudol Tamkre Paumi Singda MLA Laurembam Rameshona Fongdorakpada Kairau Kendragi Manung Channa Mioi Kaya Ama Anabana Maram Oiraga Haugat Kankatpa Ngamdana Kaya Lairiba Asida Mahaki Maikaidagi Angamba Oina Mating Khara Pijabani Mamangdasu Mioi Tarada wheelchair people loikre loinana Makhatana Kendra Asida Lairiba Mioi Singda wheelchair Panghana Bahotnagani Haina MLA Asina Fongdoki. National Institute for Empowerment of Persons with Multiple Disabilities Chennai Amadi All Manipur Disabled and Handicapped Persons Development Agency Anina Sinduna Manipur Press Club ta Numit Ninigi Oiba District Level Conference ama Transition Skills and Preparation Haiba Hiramda Ngasidagi Haudokre Haudokpagi Thauramatuda Sarukya Kiba Disabilities Manipur gi State Commissioner Dr. R.K. Kumar Jitnahai Lenga ki Maikai Amadi Lamdam Asigi Tongan ba NGO kaya Lamdam Asigi Disabled Persons Singidamak Tongan ba Thaurang kaya Paikat Labasu Makoida Mapung Phana Phanghanba Ngamdri Disabled Persons Singsu Hek Yariba Makai Mipal Tangdana Hingnaba Ngamnabagidamak Makoina Ngamjaba Maongda Thabak Suduna Sel Tanba Ngamnaba Makoida Akhanaba Vocational Training kaya Makhatana Pangthokpa Mathau Tare Haiki Manipur Lengak Nasu Thamoi Shengna Disabled Persons Singidamak Hotnaba Mathau Tari Leibak Miyam Nasu Disabled Persons Singbu Miyam Tinba Maphamda Ubada Makoigi Mating Pangbiba Ama Changi Haiki Haying Fauba Chathagadaba Conference Asida Tongan ba Resource Person Mangana Tongan ba Topic Singda Miyam da Wangangani State Sida Laiba Multiple Disabilities Mayam Sida Akoina Sauraga Angang Uri Matamda Saudri Baba Adulthood Pangri Matamzi Bauda Arriva Vocational Training say some Narabada embroidery gumba Dagi Kaunagi brother Kumba Sabo Kotba Vaitoduna tailoring gumba Masamasa Yamna Kokti Yamna Sandava Akoi Hinjabagi Tabu Pangui Zaba Pantandri Mungambagi Urakpaya Bagi Pium do future do Yenga Makon Sumbasi Honabibani Lamdamasiki Lomi Singna Ising Ichaugi Awaba Mayok Nabaloirakpada Yuria Pangdabagi Awaba Amuk Mayok Nare Haina Varatiya Kishan Sangha BKS Manipur Prantna Fongdokre Ngasi Manipur Press Club ta Paumi Singa Unabada Lup Asigi Secretary General Talem Darana Hai Manipur Lengakna Media da Har Wathaloi Haina Yamna Toina Laurabasu Lomi Shingdadi Panghanba Ngamdri Government na subsidize Tauduna Bek Amada Lupa Chaniga Kunga Humbudraga Taru Dasmik Marifuda Piba Yuria Adu Lanai Miyoi Kharaga Manaraga Kaithelda Lupa Chatret Tagina Chatret Yankai Faubada Manipur gi Tongan Bamaphamda Phongna Yole Hiramasida Manipur Lengakna Ushanadana Leire BKS Manipur Prantna Lomi Shingda Yenthoknaba Agriculture Office Tagi Yuria Bek Chahumgi Sale Haukiba July gi Tang Kunga Marida Mangjaunana Piraga Launaba Hotnabada August ki Tang Tareta Bek Chamadagi Hena Piba Ngamdre
Manipur gi Lomi Lak Mari Romgi Awabasi Uduna BKS Manipur Prantna Har Marang Kaina Panghanaba India gi PM Agriculture Minister Amadi Manipur gi Chief Minister Amadi Agriculture Director Dasu Tha Asigi Tang Mapanda Memorandum Pishinkre Masi Fauba Lengakna Lomi Shingda Urea Marang Kaina Panghandaba Amadi Urea Yoliba Khutpu asi Phagatrabadi Lomi Miam Galoinana Khongjang Kaya Changsinaba Sem Saduna Leire Haiki Bharatiya Kisan Sanghana Manipur doubling farmer income ONG Hairagadi policy Marikak Sembio agriculture policy Sembio, land use policy Sembio, water policy Sembio, Aroibada credit policy Sembio. Lomi Singsu, Nasidi, Akoi, Mikap Tomi Nursi, Bharatiya Kisan Sanghana, Manipur Lomri, Lak Mariki the Mukta, Pong Lepi. Bharatiya Kisan Rimski Internship Coronary Care Unita Laying Duna Lairiba ISTV gi Sub Editor Akam Kuleshwar Elias Imotombada MPCC gi Vice President Amadi Thangwaiban Kendra gi MLA Khumukcham Joy Kisana Sale gi Mating Pikre Ngasi Ayuk MLA Khumukcham Joy Kisana Masa Chatuna Hojik Rimski ICCU da Laikat Naduna Lairiba Akam Kuleshwar Amadi Yum gi Miyoi Sing Unaki Loinana Atubada Anaba Phagatuna Makatana Thabak Tauba Ngamna Bafongdoki Ngasigi Kongchat Aduga Mari Lenana MPCC gi Vice President Khumukcham Joy Kisana Hauzik Manipur gi Yamna Maru Oiriba issue Manipur University gi Wathok Amadi border gi Chayet Naba Lairiba Asigi Matangda Lengakna Warushin Purakpa Ngamdriba Asida Nungnangba Fongdoki issue Asiga Mari Lenana Miyamna Ban Amadi General Strike Tauriba Asi Lengak Asina Pukchil Sengba Watpa Loinana Miyam gi Oiba issue Asi Loishinaba Lengakna Hotna Dabanani Haina Fongdoki Hojik Praja Mayamnasu Ban Pamde, Adu Ban Kariki Tauribano, Manipuri University Wato, Manipuri Mairo Lishing Mang by Abagi Pium Laklabada. Government Asina Mapukchil Sengbanumita, Mushugi Wapam Loshengani, Sri Pande, Shuti Lawi Amohajan, Lodi Amohai. Akwai tungi yumbi ogedriba ichai now mayam skim matak nam thak to biba akwai tungi yumbi ogedri mayam sangwal liba oja mayam nam thak to rakanda kamai kadom dano ban blocket loidoris sarkar sina pukchel sengban numita lairiba lainga asina transparent oina tabu tabu numita ban blocket adum loi higani haibase ayakna sarkar sida thamba wafamni ban tahon basiti lairiba government sine lairiba sine government sina pukchel sengban numita hay nongala dum ban loi gini ase sine ene mayam da thamjani Laklipa Independence Day ga Mari Lenana Laukhatpa Cheksil Thaurangi Manung Channa Ngasisu Imphal East District ki Hauki Bank amadi Masigi Akoibada Thihumbagi Thabak Chathakre Ngasi Ayuk Pung Manga ka minute kun manga chatpa matamdagi Ayuk Pung 3 ka minute manga fauba chathakiba Thihumbagi Thabak adu Imphal East ki ASP Operation M Kumarjit Commando DSP Thangkhok Chon Hauki Porompat ki SDPO Sankarjit Loitongbam Commando OC T Khogena Luchingba team amana chathakibani Thihumbagi Thabak adu Nupi Police Yauna Reserve Lines Porompat PS Imphal East Commando Amadi Narcotic Cell gi apunba team na sarukyaduna chathakibani Nupi Chani ga supna mari amadi nupa chamnga ga kun ga mathoi punna miyoi chatret ka kun ga manga gi verification chathabaga loinana masigi saktak che sudaba nupi mari amasung nupa tara ga humdoi phagat ki hairi phagalaba miyoi sing adu makha taba wahang pahung chathanaba Porompat Police Station da sinakre hairi Bishnupur District ki Bishnupur Ward number 4 dasu ngasi ayuk Thihumbagi Thabak chathakre Thihumbagi Thabak adu additional SP operation ki SIS Manihar gi command makhada Nupi Police yauna Bishnupur Commando gi OC Inspector B Langthung bai faina Luchingba Commando Bishnupur amadi Bishnupur PS ki apunba kangpuna chathakibani Thihumba aduda Nupi chamaga yankhai yauna punna miyoi Chohumga yankhai ga mangagi verification chathabaga loinana masagi saktak che paidaba mafam adugi bharada laiba miyoi ama phagatki faraba miyoi adu makha taba action laukhatnaba Bishnupur Police Station da sinakre All Manipur DPC completed candidate of Police Constable Male 2013 batch ki JAC na
JAC की माइकैदगी करिगुंबा टोटल शटडाउन बन्ना चिंगबा अमता लाउथोखिबा लेते हाइना फोंदोरकली JAC ना थादोरकपा चिरोल अमगी मतुंग इना JAC की मिंगदा टोटल शटडाउन लाउथोकलमखिबा लाइमयुम नंदकिशोर शर्मा असी JAC ना यादबा मियोइनी लेबाक मियामना ngasi ahingdagi total shutdown lei haina mipai naramba adu thadokpiro haina फोंदोरकली मोरेदा युमथोंग खुदिंग मई फंगहन्नबगी दमक था अनिगी ममांगदा लेंगाकना संगाखिबा मोरे पावर सबस्टेशन मथौ तौदबना मई पीबा ngamdre मोरेदा था अमरोमसिदा ngaihak leitana मई कुइना मुटपदगी इम्पैक्ट न्यूज ना मफम अदुगी चिकिम खुलदा नौना संगाखिबा 132/33 kV पावर सबस्टेशन दा मई मुटपगी मरम हंगबा चटलुबदा स्टाफ अमता लेरमखिदे पावर सबस्टेशन अदुदा ड्यूटी तौदुना लेरंबा सिक्यूरिटी पर्सनल सिंगदा स्टाफ अमता लेट्रिबगी मरम हंगलुबदा स्टाफ सिंगदी लाक्तबा कुइरे हाइना पाउकुम पिरखी मोरेगी मई असी हौजी मोरे खुनौदा लेबा सबस्टेशन मचा अमदगी मई पीदुना सिजिनरिबनी अनौबा पावर सबस्टेशन अदु संगाबदा पावर मिनिस्टरना मोरे टाउनदा अमदी अकोयबदा लेबा खुलसिंगदा लेबा युमथोंगसिंगदा चादा मरिफुगतरा मापंदी मई फंगहलगनी हाइना लाउथोकलमखिबा अदु अथुबा मतमदा फंगहनबियु हाइना मफम अदुगी मियामना फोंदोकनरकी Hayeng August ki tang taramatogi ayuk pung taradagina nungthil pung mari fauba Imphal ki Zomi village ta nongmagi oiba free nature cure and yoga health camp ama konung mamangda leiba Dr. Kala Nature Cure and Yoga Health Center na sinduna pangthoklagani haina chirol amada khanghalakli Imphal Municipal Corporation IMC की मतिक चाद्रबा मेयर फम थादु उ हाइना ngasi BJP दगी रिजाइन तौख्रबा कॉर्पोरेटर निपान अमसुंग कांग्रेस दगी रिजाइन तौख्रबा कॉर्पोरेटर तरेट पुन्ना कॉर्पोरेटर तरागा मंगाना वकत मिफम चथखरे ngasi gi mifam aduda saruk yakiba Sagolban Ward number 4 gi corporator RK Jitena phongdokhibada hauzik Imphal Municipal Corporation IMC asi mapu pandre house ki ayaba yaudana mayor na tawningbata tawduna leire haina pentaba phongdorakli hauzik corporation asida oiriba phiba masida lengak na micheng changbiduna athubada waroshin purakna ba hotna biu haina phongdokhi Kamari mangagi mamangda सेमखिबा खोगी टेंडर कमिटी एमदा सिनरगा पार्किंग असे नियम चाना तौनो बायना सिनगिबा अदुबो मदु नमजलगा हुजु हुजु फाइल सुंगै लेतबा कोसिरासिदा मेयरना चेजम ममदे हेदा ऑर्डर पुंदोक तोकबा हारिबा चे 3 सुरबने हायेंगदगी पार्किंग की पैसा अमता पिबिगनो अनऑथराइज्ड लेबा पार्किंग असे मोय 12 थोइना माइनॉरिटी तारबनिया मसाना खंग फम थादोकम थोइ हाइबा वफम जिंगो थमजगे कनागेसु कोइ हाउस केजु अयाबा यावदना कोसिरासिदा मोयना ऑर्डर पुंदोक थोकबा सिमजु खोय याना थुना कक्तपियो नत्रगदी सिदगे हेनबा खोंजंग मकन मकन संतरकनी लोइनाना सरकार सिनसु सिगुमबगी कैनोसिंगसे मिस एप्रोप्रिएट तौरबा पैसा लाना सिजनरबा मोंग ताद्रबसे खरे यंगजनबियो हाइबा वफम मसे थमजरी लाखलिबा अगस्त की तांग तरागा निथोइदा Responsibility of Youth in the Present Scenario of Manipur Haiba Thimda Youth Forum Manipur YFM na Sinduna Manipur Youth Political Convention ama Imphal gi Mezor Khulta Laiba Manipur Press Club ta pangthoklagani haina chirol amana hairi loina na hairiba convention asida lamdam asigi naha singna saruk yanaba chirol asina makhatari Moreda BSNL gi landline service yakidabadagi mafam aduda subscriber singda numit nini humni service fangloidauri ngarang nungthil pung ama khara helakpa aduwaida Moreda leiba BSNL gi telephone exchange da braza tashilakpadagi exchange aduda thamba machine kharaga loinana BSNL landline card chakibani hairi impact news na fangba pauda chakiba machine amasung part sing adu Imphal dagi puraklaga semgadabani haujik chathariba pung nifunipan gi general strike na maram oiraga Imphal dagi mechanic sing changba yakidabana numit nini humni di subscriber sing da line piba ngamkhiroi hairi लाखलिबा अगस्त की तंग तरागा हुमदोइदा चामगा कुंतरेरक सुबा बी टिकेंद्रजीत निंगसिंग थौरम असम प्रदेश मणिपुर एसोसिएशन अम्पान सिंधुना असम की होजाइदा लेबा होजाइ होलदा पांगथोकलगनी हाइना चिरोल अमदा खंगलकली
हौखिबा जुलाई की तांग कुन तरुक कुन मापन फाउबा केरला की काजिकोरी दा पांगथोकिबा मास्टर एंड वेमेन इक्विप नेशनल पावर लिफ्टिंग चैंपियनशिप 2018 दा गोल्ड मेडल फंगलख्रबी टीएच इबेयाई मबु तरामनो ओपगी थौरम अमंग असि पांगथोख्रे ओपगी थौरम अदु प्रोफेसर मैनेजर प्रोजेक्ट मैनेजर हैंडलूम डिस्ट्रिक्ट हैंडलूम एंड टेक्सटाइल इम्फाल ईस्ट की ऑफिस दा स्टाफ सिंह अमदी फिशाबी सिंह याउना पांगथोकी पनबयाबदी टीएच इबेयाई मा असि हौजी हौजी ऑफिस असिदा इंस्पेक्टर हैंडलूम ओइना थौ पूरी बनी Debate on instrument on accession Manipur hayeng August ki tang 13 All Manipur Youth Protection Committee AMYPCO na sinduna pangthok lagani numit asida lamdam asigi loop amatana ban amadi general strike na chingba amata tawbidana ba chirol amada pukning chingsilakli Lilong kendradagi mayai kaba chinjak maru fangna muthanabagi pandamda linkhalakliba All Lilong Anti-Drug Association ki ahanba mapo kumon thauram ngasi Lilong Bajar da pangthokre thauram aduda SP Thawbal S Gautam Nahai lamdam asidagi nisha maru fangna muthataba yade haiba wakhalon amada lamdam asigi damakta Kathokliba Alada Espo Ikro Nachingba Lilongi Organization Singna Hotnariba asi yamna ikai khumna ningai ni lamdam asibu nungsijaba miyoi singna makoina tawriba thabak thoram singda saugatpiyu haina appeal tawki नाप की एसपी बाशुना हाई मणिपुर असी इंडिया की बॉर्डर लेबा खक्तनतना ड्रग पुथोक पुशिन तौबदा यामना खुदोंग चाय मरम असिना लमदम असिदा लैरिबा मयाई काबा चिंजाक की वाथोक असी यामना खुदोंग थिनिंगाई ओहेल्ले हाइकी सब जूनियर वॉइस नेशनल फुटबॉल चैंपियनशिप की दमक नॉर्थ ईस्ट जोन क्वालिफाइंग मैच सिंह सानरगनी हाइरी ऑल इंडिया फुटबॉल फेडरेशन की मिचेंग मखादा मिजोराम न युंबू ओइदुना थासिगी तांकुंदगी कुनमंगा फाउब चथगदबा क्वालिफाइंग राउंड अदुदा सरुक यारुनबा मणिपुर की टीम अमा सेमख्रे टीम असिदा गोलकीपर अनि डिफेंडर तरेट मिडफील्डर तरेट अदुगा फॉरवर्ड सानरोय मरी पुन्ना सानरोय कुन खनख्रे हाइरी ऑल मणिपुर फुटबॉल एसोसिएशन की चिरोल अमना खंगहलकपनी Anisuba Yonex Sunrise All Manipur Mini and Sub Junior Ranking Badminton Tournament ki ngasi doubles match sing sanari tournament Manipur Badminton Association ki micheng makada DM College campus ta laiba Manipur Badminton Association ki indoor hall da ngasi sanakiba men's double ki round of 16 da AK Boni amadi K Ravi Shankar anigi jurana S Manishana amasung S Somesh Kumar anibu point कुनगमाथोय तरागमापन अमदी कुनगमाथोय तराहुमदोय द माइथिबा पीबा ngamki chatharaklibा बैडमिंटन टूर्नामेंट असिगी अंडर 15 बॉयज की सिंगल्स दा PH अंजुना रोमेश युमनांबु पॉइंट कुनमाथोय निपान अमदी कुन्निथोय कुंदा TH मैटिकना S विशालबु पॉइंट कुनमाथोय तरा तरेट अमसुंग कुनमाथोय तरा तरुकता अदुगा Y Shudis Kumarna Boris Salambu point कुनमाथोय तरा निपान अमदी कुनमाथोय तरागा मंगादा माइथिबा पिरम लगा टूर्नामेंट असिगी क्वार्टर फाइनल चंगबंगम की मणिपुर की तोंगान तोंगान मफम सिंगदगी लाकपा नुपा मचा अमदी नुपी मचा सानरोय चामगा मरफु तरुकना मसाना तरा मरीदा मखोय मखोय की कांगलुप सिंगदा अथोय अहेन तानरी हयेंग टूर्नामेंट असिगी मखाताबा मैच सिंग सानरगनी
वांखै केंद्र की मनुंग चना नोंमैबुंग नाबम चुथेक तलैबा ईस्टर्न स्टूडेंट्स क्लब की अनौबा बैडमिंटन कोर्ट अमंगसी मैखुम हांगदोखरे ईस्टर्न स्टूडेंट क्लब मल्टीपर्पज हॉल दा नौना सेमखिबा बैडमिंटन कोर्ट हांगदोपगी थौरम अदुदा सोशल वर्कर युंखाम रोशो इम्फाल ईस्ट एडिशनल एसपी ऑपरेशन ईस्टर्न स्टूडेंट्स क्लब बैडमिंटन की वाइस चेयरमैन एम कुमारजीत याउना क्लब असिगी एग्जीक्यूटिव मेंबर अमदी माइकै अदोमदा लैबा मियोय क्याना सरुक याखी सानारोइसिंगीदमक्ता खल्लगा लेकाइगी अहल लमनसिंग मयामगी हक्चांग साजेन ओइना सानाफम ओइना अखोइना ngasi इनोग्रेट तौजबनी सि लोरपगा लोइना अखोइगी क्लब की लेकाइगी अहल लमनसिंग तानारगा कम्युनिटी हॉल सिग मेंग लेबा ग्राउंड सिजु अखोइगी फुटबॉल 7 साइड तानबा यानबा सिजु सेमकट मिनसिना अखोइ मैम खनै लेकाइगी कोऑर्डिनेशन याउजगदी लैबा नहारोन सिंग यूनिटी लेत्रगदी हाइबा सिंग से अमत ओइरमोइदबने दुबु लेकाइगी नोइबुंग सराउंडिंग से लैबा क्लब इवन मैरा पाइबी अहल जिंग नहाजिंग पुन्ना लोइना कोऑर्डिनेशन पिनरगा तौबदगी अखोइ ngasi si pangthokpangam All Manipur BDF Welfare Association Sintuna Association Asigi National Amadi International Sports Event Gold Medal Lobangam Kraba Member Amadi Coach Okpugi Thoram Amangasi Manipur Press Club ta pangthokre ngasigi thoram aduga mari lenana Kolkata da pangthokiba World Chess Boxing Championship 2018 da Gold Medal Lobangam Kraba S Suresh Maitei Amadi Bangalore da pangthokliba Taramapan National Amateur Muay Thai Championship 2018 the Junior Amadi Sub Junior category ki Manipur coach Amadi referee oina sarukya kiba Muhammad Wahidur Rahman bu oki Thoramaduda All Manipur VDF Welfare Association ki executive member kaya yauna mioi kyana sarukya ki Arabada bulletin asig headlines samana miyam da thamjage Manipur की ngam-khai kaiba yaroi Manipur da Article 371 Clause 8 chanaba yaroi haiduna khwairambal kaithel yauna Imphal mayo da leiba dukan amadi lalol itiki mafam sing thong londuna protest tawkhre Manipur की ngam-khai hek kairakpada achauba National Party ni hairiba Congress amasung BJP na daita pugadabani haina Janata Dal United Manipur State Unit na hairi Manipur की ngam-khai manghanaba amadi thugainaba hotnariba si BJP amadi party asigi chatminariba political party singna thokhanbani haina MPCC की spokesperson Joy Kisan Amaral sirakli Fake Finding Committee the Independent Member Hapinaba Center the taknage haina Chief Minister na phongdorakli masina thabak da onthoraklabadi inquiry loidriba fawba khongjang handokpa yabagi fibam da leire haina musuna hairi amasung assembly na pass taukiba the Manipur People's Bill 2018 da yauriba beche 1951 asidagi hongba sugya yaroi haina JCLPS ki maikai dagi afam akanba wafam thamlakli